अहानबदा मरोइबा पाउ ताम कयारक सिंगजमई एसीदगी कादुना मिनिस्टर असेंबली की स्पीकर ओरमलबा इरेंगबम हेमोचंद्र कांग्रेस तगी तोखरे आई हेमोचंद्रना कांग्रेस तगी तोखिबासी लोकसभा की मिखलगा मरी लेनेदे हाइना एमपीसीसी की प्रेसिडेंट 𝐂𝐲𝐶न्द्रना फोंदोखरे कांग्रेस न पुथोकलिबा इनर अमसुंग आउटर की मिरेपसिंग मणिपुर मियाम की दमक अमदी बीजेपी दगी इंडिया की डेमोक्रेसी कन्नबा इंडिया ब्लॉक न थदोकपा मिरेपसिंगनी हाइना हानगी चीफ मिनिस्टर ओ इबोबिना फोंदोखरे अमसुंग लेन यावबा अकनबा नोंगलै नुंगसिना खोंगजोमदा युम मरी येनगी फार्म अमा हुमदोखरे अतै मफम कयादसु अमांगता थोकनखरे मैं खुरमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाउ मियेंग ताबीरिबसिंगबु सुरबला माइदंब मतराम नोक्चरी हौजिक मियामदा पाउ मुचा खाइना पिजरी सिंगजमई असेंबली कॉन्स्टिट्युएंसी दगी करक्तुना ममांगदा मिनिस्टर अमदी मणिपुर लेजिस्लेटिव असेंबली की स्पीकर फाव ओरमलबा कांग्रेस के लुचिंगबा इरेंगबम हेमोचंद्र ngasi इंडियन नेशनल कांग्रेस दगी तोखरे महाकी रेजिग्नेशन चे पार्टी की लुचिंगबा सिंगदा पिसिनखरे हिरम असिगी मतंगदा ngasi मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा कांग्रेस पार्टी दगी तोकले हाइना हाना सिंगजमई एसी की एमएलए ओरमलबा आई हेमोचंद्र मसाना लाउथोकी हेमोचंद्रना हाई महा कांग्रेस पार्टी की प्राइमरी मेंबरशिप तगी तोकले हाइबगे अई बचिरोलदु एमपीसीसी एआईसीसी के लुचिंगबा सिंगदा ngasi अयुक पिसिनखरे महा मसाना अतोपा पार्टी दे यावबगे वाफमदी हौजिक फावबगे ओइना लैद्री अदुबु मियामगे थबक मखाताना तौखिगनी कांग्रेस पार्टी की मखादा लैरबदी निंगतमना वांगांगबा थबक तौरकपदा नुंगाइतबा लैबदगी तोकपने मसिदा नतना पार्टी असिगे असोइबा खरा लैरे हाइबा वाफमसु फोंदोखि कांग्रेस पार्टी सिदा ए कुंथाग तक हेना लौजलपा पार्टी असिगे पार्टी असिगे नसिगे या तोक्चरे अतोपा पार्टी में जॉइन तौबी एगोंदा नो प्लान उत लैके पॉलिटिकली एंगेज अदुम तौबी मणिपुर दो हुजिक लैलिबा फिबो मसि आई वाकलदगी नॉर्मल ओइदि लवे आइगोंदा याम काइना हुजिकी स्टेज सिदा याम बोट कानिंगबा बोट लेपिंगबा दगी फम वाकनी सुनै लैगिदे अदुगा हंदा आई सिंगजमैदा माइ पाखिदब मतुंदा आई इसाना खंगना मतम तुबिला तुब लैजगी बेगे ओबसिदी कोइ डेमोक्रेसी की मियाम द लैबा पावर से मियाम द लैबा नापु रिजेक्ट होता दे अदुसु याम ग्रेसफुली याम नोलुकता बत एक्सेप्ट हो आया की सोई की मिस्टेक्स में आम दुदा अमु वर्क तौदा मयाम लोइना चटपसन फै हाइबगी मोम लैका तुबिन लैजरो दु अखोई मरोइना मैते ई खरा आइजे मसी वालो मैते कम्युनिटी की मतांदा अखोई सि तोप मोमदा अखोई सि प्रोजेक्ट तौप मतांदा तैदा आई सि फम्बा नमदना आई तुमिन लैबि यादेना नसी तुमिन लैबि यादेना नसी आइना कांग्रेस की तुओबा तुमन नोइगी दजानी थमोई से हम लाइटिंग असी कांग्रेस पार्टी दा आई अच्छा कुन लेना भाई ना कांग्रेस पार्टी तो ले विजिट करी ना को आई फ्री होई आई वांट टू स्पीक एज अ फ्री मैन आई नो व्हाई कांग्रेस पार्टी दा लेना आई कांग्रेस पार्टी फिरा मखा दा लेता रे आई गोंदा अथिंग बा गोंदा अतुन बया ले तकलमरोमदा कांग्रेस की लुचिंगबा अमा ओइरंबा आई हेमोचंद्रना ngasi कांग्रेस पार्टी दगी तोखिबा असि लाकदोरिबा लोकसभा की मिखल असिगा हिरम अमतदा मरी लेनदे हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट 𝐂𝐲𝐶न्द्रना फोंदोखरे महाकना तोखिबा असि हौजिक लैरिबा इंडिया ब्लॉक असिगसु काहेनबा मरी लेनदे हाइखि इलेक्शन से मरी लेते मागी ड्यूल मेटर ने अदो मासे हाना एमपी कैंडिडेट ओइने जो तो मगा मसाना डिक्लाइन तो जगर भाईता अदना अदना मागी से पार्टी का कैंटा देगी अखोई के इंडिया ब्लॉक का कैंटा में इंडिविजुअल मासे लाइन नो कोपे की थबखरा तो कोपे की थबक शाम ककना तो बरे अनना ताई नोइना जिकी होइगे बीजेपी कैंडिडेट जो खरा इनु नु थु एताय अजु कजु थु को पार्टी का कैंटा कोइ लेजति बीजेपी ने लुचिंगबा लेंगाक हैतबना मी अहुम की इरांग थोखिबनी बीजेपी लेंगाक इंथुदुना डेमोक्रेसी कलसे हाइना वखलोन मानबा पॉलिटिकल पार्टी तराना मियामदा आपल तोरकले वखलोन मानबा पॉलिटिकल पार्टी तरागे अपुनबा इंडिया ब्लॉक ना हंदक पांगथोकदौरिबा 35 सुबा लोकसभा मिखल असिदा डेमोक्रेसी कनलसी इंडिया कनलसी बीजेपी माइथीबा पीरसी हाइना मियामगी पुकनिंग चिंगसिलकली ngasi इराबाद भवन दा लैबा सीपीआई मणिपुर स्टेट यूनिट की ऑफिस ता पांगथोखिबा पाउगी मिफम अमदा वफम असि फोंगथोखिबनी
ꯍꯥꯏꯕꯅꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯔꯥ MPCC की प्रेसिडेंट 𝐭𝐲 अमदी इंडिया ब्लॉक की मिहुत सिंह सरुक याखी CPI मणिपुर स्टेट यूनिट की स्टेट सेक्रेटरी 𝐿 हाई अरोनबा एजेंडा अमदा पालिबा BJP लेंगाकना चथरिबा डिक्टेटरशिप की लेंगाकना मणिपुरदा फुरुक मसेल इरांग थोकली इनर अमदी आउटर पार्लियामेंटरी कॉन्स्टिट्यूएंसीदा पुथोकलिबा अकोइजम बिमोल अमदी अल्फ्रेड 𝐾𝐻𝐸 इंडिया ब्लॉकना कॉमन कैंडिडेट ओइना सौगतले हाइकी BJP double agent सरकार की hidden agenda खरग मखादा मैत्री versus कुकी communal युवा यामना साथीवा polemic sama napak tahanlagi posam kadalakwa hidden agenda क्या मनुंगा चुका कंदा अमदा अखोई शेप मणिपुर शेप ह्यूमैनिटी हाइबर कैंपेन में सुचा चलेगी बड़ी मरमदी मणिपुर लेकर का अंदर कोई कदर नहीं बड़ी अदा पर लेपा कंदा मनु है मरमदुना पॉलिटिकल पार्टी में हम कदो हिंदोना डेमोक्रेसी कंदा पांबा भारत की कॉन्स्टिट्यूशन योगदान थंबा पांबा सेकुलरिज्म योगदान रबगी कंट्रोल रबगी इंशिदा BJP में थी पीबा हाइबर शेप कोई पुनः प्रायोरिटी टास्क CPI मणिपुर स्टेट यूनिट की हानगी स्टेट सेक्रेटरी 𝐿 हाई लमदम असिदा ममांग चही के मे अहुमदगी थोकलिबा इरांग असि सेंटर अमदी स्टेट पालिबा BJP ना लेंगाकपा हैतबना थोकपनी BJP ना अतोप पॉलिटिकल पार्टी सिंगदा अकी अखंग पीबा अनकॉन्स्टिट्यूशनल ओइबा थोंग चथदुना नमदुना पावर पीनबा होटनदुना लैरी हाइना मराल सिकी BJP लेंगा की मखादा पुरा पुरी हाथों के हन लोबिया याम अनकॉन्स्टिट्यूशनल ओइबा थबक या सथरे लोयना डिक्टेटोरियल ओइबा लेंगा अमंगसी मोदी लेंगा ना भारत सरकार इरोइना पेपलेटना हुयोजी भारत की कोनुंग ओइबा दिल्ली की चीफ मिनिस्टर अजलगा जेल थमले अतई तोंगान बा ओपोजिशन की पार्टी कया दा पमना थ्रेट तोबा याम तमथीबे सजत क्या चपा मियाम थिनरे अनडेमोक्रेटिक ओइबा पुसिंग कया मना मसीदी भारत से मसीदमान तौनिंग बद तोबा मी अमखकी रूल याम ऑटोक्रेटिक ओइबा तासोन लेपास दा अतई पॉलिटिकल पार्टी पुनमको मुथदगा मान सुनम दौनलबा मतंग पाइखले मीबु अदुब सांगा लेगदौना कन कया की संयाम से खायरगा नंदुर सकी पाइड होनबदा मालेम दबाव अचो स्काम अदुब इलेक्टोरल और स्काम जितो एमियाम संग पाउगी मिफम अदुदा सरुक याखिबा हानगी चीफ मिनिस्टर अमसुंग CLP लीडर ओक्रम इबोबिना हाई मे अहुमदगी हौरखिबा इरांगना मयुम मैकै मै थादोकपिख्रबा सिंग ngasi फाउबा मसा मसागी युमदा हंजिनबा थौरांग पाइखटपगी महुत्ता अवा अना तारबा मियोइसिंग असिगी पुंसिबु ममल लैतबगुम रेलिफ केमदा सांग थमली हाइकी हदक पांगथोकदौरिबा लोक सभा मिखल असिदा कांग्रेस पार्टी ना इनर अमदी आउटर पार्लियामेंटरी कॉन्स्टिट्यूएंसी दा पुथोकलिबा कैंडिडेट अनिमक इंडिया ब्लॉक ना मणिपुर मियाम की दमक अमदी BJP दगी इंडिया की डेमोक्रेसी कन्नबा थादोकपा मिरेप सिंग ने हाइना फोंगदोकी मणिपुरी इशूसे मणिपुरी नत्ती मसी नेशन की इशू है अरोन बे एजेंडा गा लोइनना मणिपुर दा मसी भौदा तंगदु लेता दबा अदुगा रिलीफ केम दा लेबा मी लिसिंग यांखै हुपु हेबा व्यवहार नि थोक्ता हाइ तारे सागा लोइबदौना येन लोइबदौना थंगदरिबा मसी की इशू मयाम चथरिबा तोंगान बा मागी प्रिंसिपल आइडियोलॉजी ले मय मदु इंटरेस्ट मयाम पुरा मक्सिम इंडिविजुअल हाइदा माई पार्टी में तो sacrifice तौरगा नसीदी आउटर वसु इनर द प्रोपोजल कॉमन ओइबा कंसेंसस ओइबा डॉक्टर बिमोल अपोइजन अल्फ्रेड का हम अर्थर मणिपुर प्रजा सिंह कैंडिडेट नी हाइना लोबियु हाइना अपील सी हान तौजरी ngasi ayu pung mapalom tarakpada akanba safuga loinana सिलखिबा लेन यावबा नोंगलै नुंगसिना थौबाल देसुकी मनुंग चनबा खोंगजोम एरिया दा युम मरी अमदी येन गी फार्म हुमदोख्रे लोइनना उवा अमदी इलेक्ट्रिक पोस्ट ना चिंगबा कयामरुम हुमदोखिदुना अमांगता कया थोख्रे मफम अदुदगी फंगबा पाव अमना हाई ngasiगी अकनबा नोंगलै नुंगसित अदुना मरम ओइरगा खोंगजोम पुलिस स्टेशन की मनुंग चनबा सपम संगाइखोंगदा लैबा थौदाम नेत्रजित चहीनिफु अपोप लैखिद्रबा खोमदोमगी मयुम पुलप हुमदोख्रे युम हुमदोखिबा अदुना मरम ओइरगा लैफम लैतबदगी इमुंगदा लैरंबा उpu कांगथोल अमदी फिसा कोलना चिंगबा पोलमसिंग मनाव नुपागी युमदा होंजिंदुना थमख्रे खंगौदना सिलखिबा नुंगसित अदुना सपम संगाइखोंगदा लैबा कोंथौजम गौरकेश्वर चहीनिफु मंगा अपोप इबो पिसकी येनगी फार्म सु पुलप हुमदोख्रे मसिगी मथक्ता खोंगजोम बाजार लैबा साइरोम राकेश चहीनिफु निपान अपोप राजागी मयुमगी मथक थंगबा सरुक सिंह पुलप हुमदोक्तुना लैकाई अदुदा लैबा साइरोम नवांग अमसुंग साइरोम ननावगी युमदा तासिनबदगी
akai atoi thokre laibak fabadegi asok apandi yahudre hairi nonglei nungsitna mayum pulap humdokraba sapam sangai khongdegi thaudam netrojena fongdorakpada mahaki mayum pakan oina khanduna leijabani hauzik leihoriba haibabu imungi pochei khara amadi yumpham asiga tangai hore hairaduna lupa lakh taruk lomgi maljang manghan biramli haina nungaitaba fongdoki लेजदबते पाकल ओइना खंजरगा सुम लेजबने दो लाइबक तीबदे लोय लेबा पोचै ओइना सोखरे हाइतारे सोहौदि नि मक्ति सोहौद्रा लाइबक फबदे कोइना सिंगरदे लिटिसे कलेज स्केल होवजिना कोइ सेंपोपति छाम कि सोहौद्रा लाक्तर उदि सा माने नि फौ लोय टीवी नि फौ फु कांगो लोय सोखि हाइता Thobal district ki sangayumpham pulai popida leiba Firoz Khan kauba mioi amagi yumsu ngasi ayuki len yaw akanba nonglei nungsit aduna amang atak ya thokhan kre hairi Singjamai police station na konba khagempali huidrom lekai de leiba yum amada sakhang daba mioi singna hand grenade ani langsilamba ka loinana nongmai maru round kaya kapsilam le hairi ngarang numidang pung 3 minute ni fu mangarom tabada thokiba thodok adu mafam adu da leiba laisram memcha dibi mapuroba leikidraba bimo kauba amagi yumda thokibani imung asi wai yonba imung ne hairi thodok asigi matangda Singjamai police na case ama lokhat kre hairi Amaramda ngarang numidang pung 3 makhairom tabada masakhang daba mioi kharana khagempali huidrom laikai de leiba laisram memcha mapuroiba laikidraba laisram bimogi yumda bom langsilamba amadi nomai round mapan hena kapsilamba thodokpu yaning daba fongdok laduna maikai adumgi miyamna wakat mifam famkhre ngasi khagempali huidrom laikai yumjau lairembi gi sanglenda pangthokiba wakat mifam aduda saruk yakibi khagempali huidrom laikai yumjau lairembi maira pabi welfare association gi secretary ningthaujam noniblan hai manipur thokli ba irang asigi cherekta mi kungba mafam singda bom langsinba nomai kapsinduna mitam miyam ki han khangan begi thabak chatharak pasi yaning dei laibak phabadigi bom adu pokhai haudabana asok apan thokidabani thodok asi tasenga nungaite kari maram ki hairiba yum asida nomai amadi bom langsilam libano mari leinaba singna athuga matamda sengdok pira u haina so apil torakle ngarang si lai samam umi mem chadi bi ngarang gang tungte wakhang ta ba daida khoi gi masak khamdaba jipsi amada lai number di thade aduda moi khara la aga asai nongmai ron mapan kapami aduga hand grenade ani gilang selami lai phobodagi hand grenade ani di pokhai hogre aduga ngasai yunggi thongaw gi min oga la aga khoi gi kanghan imung da thai ba kanghan se mathatta khoi gi khubi mu chawna horaga ori lai phobodi khoi gi aso ahom budi ahongde do kanana kam ba sansan kam ba kanguna longdom yam kam mai le ba kanguna kam ba na to biramino khoi gi hana su ngai da ros laite aduga moida khoina moina sma x ma di ma to bo bis laite suma se mirakta yumlakta bom lang samba no mai ka phem ba se matung da amona to biganu kari gum lai ba khidana aso apan ba asia na yorom ta di kanana mangjani khoi mangjani aduna ngasai Haukiba Mars Kunipan gi ahing nongyai matung pung anirom tabada Jiribam district ki Boro Bekra subdivision ki manung chanba Durgapur lamtai khunau da leiba dukan ahum kuki chin narco terrorist chingnaba singna bom langsinduna pokhai hankibidegi chawna amang ata thokibabu Universal Mothers Organization UMO mayai loisanga thamoi shoknga nungaitaba fongdokpaga loinana akan mamongda condemn tawi hairi organization asina thadorakpa chirolamada asikumba mathong huktaba thabak thawong chathariba asibu state government amadi central government thidong piduna makoi gi mathakta akan be action laukhatgadabani loinana chenaba khudingma fagatuna cherak pigedabani haina demand torakle Manipurda nungsinana kundaminariba furuk kayabu mache tanaba seliba lamdam masigi yeknaba chin kuki narco terrorist singbu maru fangna muthatgadabani hanjin bom langsinduna aki akhang nanghanduna tangdu leita ba Pangdriba asi tumina yengduna leithokpa yaroi karigumba matung tarakpada asigumba taraklabadi UMO na khap tumina yengduna leithokloi tampaki lamdamda boat ki mangoinana combing operation tawduna tampakta tawriba asumna chingi lamdasu tawgadabani loinana jiribamgi maitai singi damakta ahenba forces sing thamduna matik chana ngakpi senbigadabani karigumba masigi damak tongan ba CSO singna changsilakpa thabak thorong khudingmakta UMO na mating pangani amasung saru yagani hairi Hojik paugi marakta natin break ama lominasi
40 years of trusted diagnostic service, Babina Diagnostics. Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina da hinglibasing tha amagi manungda control toba ngamlei. Urea creatinine wangbasu tha amagi manungda hanthaba ngamlei. Khong hamba nungaitebasu numit manganigi manungda fahanba ngamlei. Piles saibadi nungsang nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu tha amagi manungda normal oiba ngamlei. Fatty liver oibasu tha amagi manungda fagathanba ngamlei. Pumnamak natural oiba hidak makhalna lain jabani. Hakchang na sokadaba side effect amata laite. Makata na hidak chabagi mathausu tararoi. Hena kupaparol gidamak ngasimak lengsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam butaram no okchuri makataba pau pizari. Congress Party da Mingchan Kraba Maitai Lutingba Dr. Maimom Santi Kumar bu Nipan Suba Silchar Lok Sabha Kendra ki observer oina appoint torakle haide. Manipur Pradesh Assam Pradesh Congress Committee ki General Secretary Bipul Gogoina Thadokpar Chirolamada Dr. Maimom Santi Kumar ga loinana Arundata Majumdar amadi hanagi MLA Oramba Atur Rahman Majar Buyasu yauri. Dr. Santi Kumar bu APCC na asuk chauraba daita ama pirakpasi Maitai Jati bu ikai khumnabani haina social activist Manikumar Thokchom na phongdorakli. Dr. Santi Kumar na Congress Party ki Lok Sabha Mikhal asigi Silchar AC ki observer ama oina thau pangthokpada Maitai Ichil Inaw singna pukning thogat pirakani haibagi thajabasu thamlakli. Langi Chaitheng Nanglaba Awana Taraba Mioi Singbu Mateng Pangba Ngamba Mioida Bot Piningi Hauzik Oiriba Manipur gi Fiba Masida Lok Sabha election tawbiganu Bot Thada Bathokloi Haina Churachandpur Defilant Laimram Laikai degi Laichombam Nursing na Phongdorakle. Wafam asi ngasi oinam AC ki manung chanba Laimram AC Girls Hostel da changjafam longduna lairiba Laichonbam Nursing na pangmi singa unaba mada mahakna wafam asi phongdokladuna hai Manipur da hau kiba chahi gi me ahum dagi ngasi fawba tha tara henjilaklaba irang ngasi gi waroichen ama puraktuna tangdu leita ba punsi ama hanjalaktriba fawba laingakna pangthokani haina tawriba 39 suba Lok Sabha election pangthokpiganu hauzik lanjenaduna lairiba mioi sing hanagom masa masa gi laifam yum singda hanjinduna lairaba matam da amadi miyam gi awaba kokhanbada mateng panggadaba mioida bot piningi aduba hauzik odiba phiba masigi yengduna election tawbiganu makhoi su bot thadaba thokloi haiki Tara Mato Tranquil, Yorobosho, he Matamida, Hojik, Tangu, Leta, Bob, Ipusim, Oizedri, Adona, Oidring Marxida, Sakari, election, Laxele, election GD, Honai, or Colonda, Kanjabaze, Honiki, Hana Leram Hamda, Lahan Bangamba, the Shinbi Bangamba, Hadi Maru, me, the Congress was in a visit to any Amana, Hogi, like Honda, Security, Matiksan, Bibi Bangamukanda, election, what Hadakena, I can say, they are quite really the lady, Chelsea shooting, so Puna, Piva, Amanda, Hoi, Shinbi Bangambo, Mio, Adula Piva. I wakalo the legend. The Hoji Mokti election di Tohon Jenny di Tohon at the Maru, Mangodo, Washang Mami, Hongondagi, Hona, Washak Loga, Hogi, Kim to the Lapiva, Mioido, the PCA and I hijack in a country, which is announcing from the show. Committee on Civil Societies Kanglai Park CCS kena paring naina tatharakpa loizing loya da lairiba micham miyam gi ana layeng da mateng pangbagi saruk am oina ngasisu hairok patri da health camp ama pangthokre health camp asi CCS ke amasung JR Hospital and Research Institute hataga kutsam naraga pangthokibani health camp asi da general medicine obstetrics amadi gynecology pediatric orthopedic ophthalmology amadi atai specialist doctor singna ana layeng chathaki loinana hidak langthak singsu lemna piki
hospital institute ka mari nena mari taida tawkan sigi free medical care ngasi Manipur University gi National Service Scheme Cell na University asigi Traffic Island amasung auditorium da My First Boat for the Country haiba hiramda nomagi oiba state level swatch camping amasung voter awareness ki thoram mai pakna pangthokre NSS Cell MUG Coordinator Dr. Maibam Nodia Chan Yauna, Department of Ancient History and Archaeology ki Head of Department, Professor Oinam Ranjit Amasung, Department of Library and Information Science, Professor C.S. Ibuhal Loinana, Volunteer Sing Amadi Tungan ba College Sing Digi Program Officer Sing na Saruk Yaduna, ngasi ayuk pung tere taba matamda Traffic Island da Swatch Campaign hongdoki. Campaign nasig ani super saruk Voter Awareness Drive MUG Auditorium da ayuk pung tara taba matamda hongdoki ba thoram aduda. Ministry of Youth Affairs and Sports, Government of India ki NSS Northeast Region ki Youth Officer Nokul Chandra Diori na atoi ba mitunglen MUG Department of Law ki Head of Department Dr. Yumnam Premanandana akhanaba mitung amasung NSSL MUG Coordinator Dr. Maibam Nodia Chana thoromapu oiki. Thoromaduda wangang bada Dr. Yumnam Premanandana Mikhalda nahasingna laugadaba thongdangi matangda sandokna ngangki lakliba mikhal asida nahasingna khwaidagi phaba mirep kamdongna khangadagi haibagi tangai fadaba wafamsing puthokuna nahasingna khangjinba tangai fade haiki ngasigi athoiba mitunglena swatcha amadi nahasingi marakta voter awareness ki matangda wa ngangki Kunai amagi masamawu pukning wakal fana laiba tangai fadi hairaduna lakadoriba mikal asida khwaidagi phaba mirep khalhobagi maru oiba wafam sing marip chumna fongdoki NSS Cell gi coordinator Dr. Nodia Chana Manipur pumbabu yengsinnaba SNO office ta staff amakhak leiba asidi yamna chumdre haina fongdokladuna lengakta yamdrabada officer ama SNO ama stenographer ama statistical officer ama LDC ama pion ama office asida thambina ba haijaki Staff sing asi lairabadi afaba mahai fangani haiki Mamang chahigi May ahum dagi haukiba chahi fagadoraba lan asi India government na kari amata nachungdana hauzik mikhal pangthoknaba thorang torokliba asi Wangjing apunba maira paibini yaningde India gi mikhal da wangjing apunbagi maira paibi sing saruk yaroi hairi India lenga ki khune ki lan loisinjiba fawba aikoi mikhal da saruk yaroi haiduna ngarang thangja numit ki numidang da wangjing hairok lamkhai da wangjing apunba maira paibi singna wakat khongjang changsin baga loinana mikhal da saruk yaroi haiba kholau kya lauke Khongjang aduda saruk yakiba maira paibi singna haikibada India government na Manipur gi irang asi kari amata thoksadaba asi yamna pende irang asi chahi farakadore lanjen aduna lairiba miyam amayum hanjinaba India amasung state lengak na sinbide lana sina maram oiraga khulngak chariba tampaki icha inau singbu koithi tiduna phaba punba sina irang asi gi solution purapangamloi lana sina maram oiraga awaba khangriba miyam gi punsi hanagi phibam da hanjinjiba fawba wangjing apunba maira paibi singna India gi mikhal amatada saruk yaroi handak pangthokadariba 35 suba lok sabha gi mikhal asi aikoina saruk yafam thokte haiki Laiba koi puna mak India lenga ki pune ki laal loisan ribawa koi election Lok Sabha ki election na se ekoi bayam na yajaning ti haiba kolao du launa bagi dam ngasi punja bagi ngasi bo me tam ahum masida gi ngasi bo sida thorak di ira masida dilli kenda laiba isa singsi gi mayum da hanjan mina na ba karimba mai gi maram da hanjan mina na ba sarkar miyeng sangbi haisu karim ti sangbi balaite khunga iba isin naw sinju boina masi gi phar to khalai ba mayam masida ekoi di ngasi bo sida tum basa ba khangdana ahin yare tana lai bane masida gi da moina vote ki damakane na haidana lakhalai ba mayam je ekoi ta sema yadaninde Marak asida kairem bikhok apunba maira paibi lupnasu ngarang numidang chap manaba khongjang jangsin kibaga loinana lal asi lengang loisinjiba fawba India gi mikhalda saruk yaru haiba warep lauki
Eastern Bengal amadi Assam Excise Act 1910 gi under Section 17 Clause 3 gi makhada handak state asigi oinasu pangthokadoriba Lok Sabha gi mikhal gi yenglaga state asida dry day oigadaba numit sing Commissioner of Excise na laukthokre order asigi matung inna tangkak anirakta haibadi lakliba April 18 amadi April 16 ta pangthokadoriba mikhal asigi yenglaga April 13 ki numidang wairam pung 3 dagi April 18 gi pung 3 fawba amadi April 13 gi numidang wairam pung 3 dagi April 13 ki numidang wairam pung 3 loinana bot masing thiga doriba numit June 3 da dry day oiragani hairiba numit sing asida kanagumba amatana polling area mayada mayai kaba chinjak sing yu yonba thapana chingba amata tawba yaroi hairi Security ki kangbu singa leptana chatharak liba thiba humbagi thabak amada ngarang Kangpopi district ki Changobong village tagi Khuchu Khulai sing phagat khre hairi Khuchu Khulai sing adudi magazine amaga loinana country made 9mm gi pistol ama maru manga ga loinana magazine amaga 7.65mm gi pistol amaga fangbangam khre nakal amarom da security ki checksin tharanga loinana National Highway 37 da pot puba gari chani ga yangkai amadi National Highway 2 dana pot puba gari chani ga hundra ngarang tek ta kaidana Imphal da lakre ngarang khakta security ki checksin tharang lokhat pa oina ching amadi tampaki mafam singda puna checkpoint chamaga kunmanga hangdokhibaga loinana chingna bamiyoi chahumga yangkhai taruki mathakta wahang bahong chathaki haina Manipur police control room dagi thadora pachirolamada khanghalakli Nakalamaromda Lilong Police Station ki manungda laiba tamyaidagi Chingzau lambigi mafam amada pokhai jiba mortar cell ani ngarang ayuk pung 13 rom tabada thengnakhre hairiba mortar cell ani adu nungthil pung 2 rom taba matamda Manipur Police ki bomb disposal expert sing laktuna tharoi pokpi ki labukta tekta kaidana pokhai hankhre hairi Water Resources Department amadi Public Health Engineering Department na kongkiba Section Officer Junior Engineer Grade 1 amadi Junior Engineer Grade 2 gi differently able person singi post ahum reserve tawkiba adu thabaki result haidokpada amata khalakidre haina Junior Engineer Grade 1 gi candidate pawnam sunibla na fongdokre wafam asingasi Manipur Press Club ta pangthokiba pawgi mifam amada Wafamasi Fongdok Laduna Suniblan High Public Health Engineering Department na kongkiba Section Officer Junior Engineer Grade 2 Hairiba Thabak asi differently able person singi oina post ahum reserve tawduna kongkibani adubu thabak haidokpa matamda miyoi amata khalakidre loinana Water Resources Department na kongkiba Section Officer Junior Engineer Grade 1 written pawba pass tawdaba miyoi ama thabak khalakpagi lista yaurakpa asi tasenga nungaite miyamnadi disabled singbu tha wangna khangadabani haina lauri adubu madugi fangpam thokpa hakti fangdana leiri Water Resources Department amadi Public Health Engineering Department na disability singi hakmatli asigumba thawong asi tasengna nungaite makha tana tawbiganu amadi disability singi phangpham thokpa hakningthina fangalo haina su fongdoki 21 December 2023 da Public Health Engineering District Engineer na koigi notification ama thoki notification da koigi section officer 90 section officer lawni amasung SO grade to the subject lawni aduwa disability ki na post on reserve khai haina dimana notification ama thoki ko ai jo da hausi da OBC candidate on apply to the exam loan da hazard adu exam ba do matam da ai do yaur ki dia do disability di wata disit ahun PM ko adu manung dai ja yaur am yaur ki dia ba ST da reservation set ahun disability person di reservation set ahun khai adu so return test ya ko yaur da ki ba do hai ko matam da di return test am da yaur khana ki Hauziki matamda kaya thausadaba sinfam ama oina laurabasu maitegi thaudok ama thokpada yaudaba iya yadraba kaboki pothok puthoknaba sinfam ama oina suba miyoi kya leire Bisnupur district ki Moirang AC ki manungda leiriba Manipurda kabok sabada maming leiriba Tronglawpida sinfam asi imung hupna suduna imungi senthok leina ba hotnari kaboki pothok puthokliba Tronglawpi awangdagi tharokobi nupi amana fongdorakpada Macha mamau punna kabok saduna leikaida pot yolaga ayamba kabok makhal kya khwairamban amadi atai mafam kaya da yoli haibagi paudam thamlakli mahaki punsigi oina suduna pothok puthokna ba hotnage lenga ki maikaidagi mateng khara pangbina ba wafam su fongdorakli
कबोक साजरी बचे आई चाही कुंथरा निफुमुक सुजरे सुजबसी गदे आई मी मतेंग अम्बो गोमे मतेंग जु यावदे मी मतेंग जु यावदे आइना सुजरगा नोमजरगा आई साजबनी कबोक से अजना थकाई लमदेगी मरमदा खरा तंग मतेंग पांगबिउ आइजे असीगी सममजे आई तुम आई साजगे आई कबोकसिना कनदा चिंगमैरोंग खोनाकाक्ता पुरगा मंत्री पुखीदा जोरली अदगी तेलेपति देसु जोरली Royal Artist Academy for Culture Heritage RAACH Manipur Sinduna Thasigi Taradagi Hoduna Numit Kunithoini Chupna Pangtokiba Training Cum Production on Manipuri Folk Dance Kiloishin Bigi Tarongasi Ima Nungtel Lairembi Community Hall Topsifaida Pangtokre Toromaduda Deputy Academy ki founder Dorian Khabanganba Mayailambi College ki Associate Professor Yumna Nimai Amadi RAACH ki President Laifrakpam Tombisu Saruyaki Loisin Bagi Toromadugi Saruk Ama Oina Training Program Aduda Saruk Yakiba Angang Singna Makoina Numit Kunithoini Chupna Thamkiba Jagoi Singh Miyamda Utki Thoramaduga Mari Lainana Royal Artist Academy for Culture Heritage RAAC Manipur ki Secretary Tekcham Bana Fongdorakpada Numit Kunithoini Chupna Pangthokiba Training Program Masina Haurakliba Angang Nupi Macha Singbu Manipur ki Oiba Nat ki Jagoi kya tambiki Training Program Masida Nupi Macha Puna Tara Mangarom na Saruk Yaki Maitei Ama Oina Tawdaba Yadraba Pokpategi Siba Fawba Thadokpa Yadraba Singi Marakta Jagoi Asisu Amane Lamda Masida Lairiba Jagoi Bu Pamjaba Angang Singbu Piklingaidegi Hauduna Hayeng Chawba Mapung Faraba Fawba Makoibu Tambiduna Aikoigi Lamda Masida Asigi Oiba Nat ki Fazaraba Jagoi Asibu Malemgi Mafam Kiada Saktakpada Atoba Thodang Laurakani Hainasu Fongdoki Manipuri folk dance ki training kam production na pangdok seriba si hongkiba sini kun mari ki mars ki tang tara degina nasi ki mars ki tang kunthama toi nongaiji numit haibedi numit kuni thuni phawa chathajar pani asiguba numit kuni thuni koi chathajar pa program asida koina tamjari ba kogi lamdam sigi chasing jagoi haire haina leijari ba chasing sa koi makoina tami bu kalai ba haire ka bu simya mang tokgi tormadu so koina pangthok sabani masi aina sinjari ba Royal Artist Academy for Culture Heritage topsi paina koi lamdam masida kogi ina sakona aikoina mitei moina tawdaba yadraba hek pokpadagina kogi punchi khamna phawbada thaba thadokpa yadraba kogi chanabi thorom laison tinchon gyoro kogi koi shagi inat mayam je masi koi jagoi sing asi chu marak amani adun masi koi yokhattaba yade habegi pandamda ngasi manipur su sakta pura chokot lang lohon jage Paramount Institute of Vocational Studies Thawalna Paradise English School Thawal Okramga Khutsam Naraga Ngasi School Asigi Holda Nongmagi Oiba Interaction Program ama pangthokre Interaction Program aduda Kuntra Homdoi Suba Assam Rifles Thawal Nongpok Chingi Post Commander Major Sahil amasung Saknairaba Entrepreneur Sanabam Suvasna Resource Person Oina Mahiroi Singi Career gi matangda wangangki Thoromaduda Paradise English School gi Principal and Ranjit Sarukyaki who are aspiring to join the Indian Armed Forces. It takes me back to, it gives me a great nostalgia because at some point of time I was also sitting on one of the benches and was thinking of, how to join the Indian Army and, continue in my career, what to do after class 12. It's a very big question. Okay, so without taking much of your time, first thing first, I'll give a small introduction about myself. I am Major Sahil. I belong to Amritsar, Punjab. Hazaroi Badamaroi Bapa Muhana Pizari Tam Kayarak Singhamai ACDG Kaduna Minister Assembly gi Speaker Oramlaba Irengbam Hemochandra Congress Tagi Tokre I Hemochandrana Congress Tagi Tokibasi Lok Sabha gi Mikhal Gamari Lainade Haina MPCC ki President K Meghachandrana Fongdokre Congress na puthokliba inner amasung outer gi mirep sing Manipur miyam gi damak amadi BJP dagi India gi democracy kannaba India bloc na thadokpa mirep sing ni haina hanagi Chief Minister O Ibobina Phongdokre Amadi len yawba akanba nonglei nungsina khongjomda yummari yendi farm ama humdokre atai mafam kya dasu amangata thokankre
ngasi gi oina notice window na sandok cheba numidangi manipuri paw matang ase loijare bideng tabide besing bo muka hana khurumjari